Hello mayam, ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗꯀꯣ ꯑꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯃꯔꯝꯗꯅꯦꯕ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯗꯣꯏꯁꯤ. ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯔꯣꯠꯄ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ 10 ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗ ꯇ꯭ꯔꯤꯛꯁ 10 ꯑꯗꯨ ꯀꯔꯝꯕ ꯇ꯭ꯔꯤꯛꯁꯤꯡꯅꯣ ꯍꯥꯏꯕꯗ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗꯁꯨ ꯎꯍꯟꯖꯒꯦ. ꯃꯇꯝ ꯌꯥꯝ ꯂꯧꯗꯕꯤꯗ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨ ꯀꯔꯝꯕꯅꯁꯨ ꯑꯩ ꯑꯗꯨꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯂꯤꯡꯛꯁꯨ ꯐ꯭ꯔꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯌꯥꯝ, ꯄꯩꯁꯥ ꯇꯤꯡꯗꯕꯤꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯐ꯭ꯔꯣꯗ ꯑꯗꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇꯦ ꯃꯌꯥꯝ, ꯌꯥꯝ ꯂꯥꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯒꯅꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯔꯁꯤꯀꯣ. ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯑꯩꯈꯣꯏ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯊꯧ ꯇꯥꯒꯅꯤ. ꯏꯂꯥꯏ ꯂꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯏ. ꯑꯗꯨꯒꯤ ꯂꯤꯡꯛꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝꯗ ꯄꯤꯖꯒꯦ. ꯑꯗꯨ ꯌꯥꯝ ꯂꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ. ꯑꯗꯣ ꯑꯩ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯂꯣꯡ ꯄ꯭ꯔꯦꯁ ꯇꯧꯔ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ나 ꯑꯦꯞ ꯏꯟꯐꯣꯁꯤ ꯆꯪꯉ ꯀ꯭ꯂꯤꯌꯥꯔ ꯗꯥꯇꯥ ꯇꯧꯊꯣꯛꯈꯤꯒꯦ. ꯃꯌꯥꯝꯗ ꯑꯩꯅ ꯇꯥꯛꯄꯗ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯉꯥꯏꯗꯃꯛꯇ ꯑꯩ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ. ꯑꯗꯨ ꯁꯤ ꯕꯦꯛ ꯆꯠꯂꯒꯦꯕ. ꯑꯗꯨ ꯑꯣꯄꯟ ꯇꯧꯔ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯒꯦꯕꯀꯣ. ꯑꯍꯥꯟꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ WhatsApp ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯃꯌꯥꯝꯅ ꯂꯣꯏꯐꯥꯎꯇꯪ ꯌꯦꯡꯕꯤꯌꯨ. ꯁꯤꯗ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯗ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯌꯥꯎꯔꯛꯀꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯍꯥꯟꯅꯁꯨ ꯈꯪꯂꯝꯈꯤꯔꯣꯏ. ꯑꯗꯨ ꯁꯤ ꯑꯣꯄꯟ ꯇꯧꯔꯛꯑꯦꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤꯁꯦ ꯅꯝꯕꯤꯔꯣꯕꯀꯣ. ꯑꯗꯨ ꯁꯤꯒꯤ ꯑꯂꯥꯎ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯑꯒꯦꯟ. ꯑꯗꯨꯒ ꯁꯤ ꯆꯨꯁ ꯇꯨ ꯐꯣꯜꯗꯔ ꯍꯥꯏꯁꯤ ꯑꯗꯨꯝ ꯑꯂꯥꯎ ꯇꯧꯕꯤꯈ꯭ꯔꯣ. ꯁꯤꯃ ꯏꯟꯇꯔꯐꯦꯁ ꯁꯨꯃꯥꯏꯅ ꯎꯕꯤ ꯐꯪꯒꯅꯦꯕ ꯃꯌꯥꯝꯀꯣ. ꯑꯗ ꯚ꯭ꯌꯨ ꯗꯤꯂꯦꯠ ꯃꯦꯁꯦꯖ ꯀꯅꯥꯒꯨꯝꯕ ꯊꯥꯔꯛꯑꯒ ꯀꯛꯈꯤꯕ ꯇꯥꯔꯒꯗꯤ ꯐꯣꯇꯣ ꯃꯦꯁꯦꯖꯁꯤꯡꯗꯨ ꯁꯤꯗ ꯂꯩꯍꯧꯅꯉꯥꯏꯗꯃꯛꯇꯅꯤ. ꯁꯤꯒꯤ ꯇꯤꯛ ꯇꯧꯐꯝ ꯌꯥꯎꯔꯤꯁꯤ ꯇꯤꯛ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯑꯞꯗꯦꯠ ꯑꯦꯞ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯑꯂꯥꯎ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯏꯅꯦꯕꯜ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯎꯕꯤ ꯐꯪꯒꯅꯤ. ꯁꯤ ꯑꯂꯥꯎ ꯑꯦꯛꯁꯦꯁ ꯃꯥꯅ ꯍꯪꯉꯤꯁꯤ ꯄꯔꯃꯤꯁꯟꯁꯤꯡ ꯄꯤꯕꯤꯈ꯭ꯔꯣ ꯃꯌꯥꯝꯅ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯆꯥꯔꯠꯁꯤꯡꯗꯨ ꯁꯤꯗ ꯂꯩꯍꯧꯔꯅꯤ. ꯑꯗꯣ ꯐꯣꯇꯣꯁꯇꯨꯅ ꯁꯤꯗ ꯎꯕꯤ ꯐꯪꯒꯅꯤ ꯀꯛꯈꯤꯕ ꯇꯥꯔꯒꯁꯨ. ꯁꯤꯅꯤ ꯃꯌꯥꯝ ꯁꯤ ꯑꯍꯥꯟꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ WhatsApp ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ WhatsAppꯇ ꯁ꯭ꯇꯦꯇꯁ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯕ ꯁꯦꯞ ꯇꯧꯅꯤꯡꯕꯁꯤꯡꯗꯣ ꯑꯇꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯆꯪꯗꯕꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯗꯕꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯋꯥꯗꯕꯤꯗ ꯃꯤꯉꯣꯟꯗ ꯊꯥꯅ ꯍꯜꯂꯛꯇꯕꯤꯗ ꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯁꯤ ꯆꯪꯕꯤꯔꯒ ꯑꯗꯨꯝ ꯁꯦꯞ ꯇꯧꯕꯤꯕ ꯌꯥꯒꯅꯤ. ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕ ꯁ꯭ꯇꯦꯇꯁꯇꯨ ꯁꯤꯗ ꯐꯪꯕꯤꯒꯅꯤ. ꯁꯤꯗ ꯑꯗꯨꯝ ꯁꯦꯞ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝ. ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ. ꯑꯩꯅ ꯁꯤꯈꯣꯏ ꯀꯝꯕ ꯂꯝꯕꯤꯗ ꯆꯠꯅ ꯑꯩꯈꯣꯏ ꯇꯦꯛꯁ ꯊꯥꯅꯔꯒ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥꯁꯤꯗ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯇꯨꯖꯟ ꯈꯣꯠꯆꯟꯅꯗꯉꯥꯏ ꯑꯩꯈꯣꯏ ꯈꯨꯗꯤ ꯊꯤꯗꯅꯉꯥꯏꯗꯃꯛꯇꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯑꯍꯨꯝꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ. ꯆꯠꯅ ꯑꯩꯈꯣꯏ ꯆꯥꯠ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯈꯥꯒꯤ ꯂꯝꯕꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ. ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯃꯈꯥꯗꯨꯗ ꯀꯩ ꯂꯩ ꯍꯥꯏꯕꯗꯨ ꯎꯅ ꯑꯗꯨꯝ ꯆꯠꯅ ꯑꯩꯈꯣꯏ ꯇꯦꯛꯁꯁꯨ ꯊꯥꯅꯕ ꯎꯁꯨ ꯎꯕ. ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯝꯕꯅ ꯑꯗꯨꯒꯤ ꯁꯦꯇꯤꯡꯗꯨ ꯑꯣꯟ ꯇꯧꯒꯅꯤ. ꯑꯗꯨꯒꯤꯗꯃꯛꯇ ꯁꯤ ꯀꯦꯃꯦꯔꯥꯃꯥꯟ ꯋꯥꯛ ꯑꯦꯟ ꯆꯥꯔꯠ ꯍꯥꯏꯁꯤꯗ ꯆꯪꯕꯤꯔꯣ ꯃꯌꯥꯝ. ꯑꯗꯨ ꯁꯤꯗ ꯌꯨꯖꯤꯡ ꯑꯦꯞ ꯑꯂꯥꯎ ꯇꯧꯕꯤꯔꯣ. ꯑꯗꯨ ꯁꯤꯗ ꯑꯃ ꯄꯤꯔꯤꯁꯤ ꯁꯤ ꯄꯔꯃꯤꯁꯟꯁꯤ ꯑꯣꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ. ꯁꯤꯗ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯣ. ꯑꯗꯨ ꯁꯤꯗ ꯗꯥꯎꯟꯂꯣꯗ ꯑꯦꯞ ꯍꯥꯏꯁꯤꯗ ꯆꯪꯕꯤꯔꯣ. ꯑꯗꯨ ꯁꯤꯗ ꯋꯥꯕꯣꯛꯁꯤ ꯁꯤꯗ ꯆꯪꯉꯁꯤ ꯑꯣꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ. ꯃꯥꯅ ꯍꯪꯉꯤꯕ ꯄꯔꯃꯤꯁꯟꯁꯦ ꯑꯦꯛꯁꯦꯁ ꯇꯧꯍꯟꯈ꯭ꯔꯣ. ꯑꯗꯨ ꯁꯤ ꯕꯦꯛ ꯆꯠꯄꯤꯔꯣꯕ. ꯑꯗꯩꯗꯤ ꯁꯤ ꯑꯩ WhatsAppꯇ ꯆꯪꯈꯤꯕ. ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯑꯩ ꯐꯣꯟꯁꯤ ꯊꯥꯡꯒꯠ ꯌꯦꯡꯍꯟꯒꯦꯕꯀꯣ. ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯁꯤ ꯑꯣꯟ ꯇꯧꯔꯛꯑꯅꯦꯕ. ꯁꯤ ꯃꯌꯥꯝꯅ ꯎꯕꯤ ꯐꯪꯉꯦꯀꯣ. ꯑꯩꯈꯣꯏ ꯆꯠꯅ ꯁꯤ ꯃꯈꯥꯒꯤꯗꯨꯅ ꯎꯕꯤ ꯐꯪꯒꯅꯦꯕ ꯃꯌꯥꯝ. ꯁꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯍꯨꯝꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ. ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯃꯁꯤꯒꯤ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯑꯩꯈꯣꯏ ꯆꯠꯅ ꯀꯩꯒꯨꯝꯕ ꯂꯝꯕꯤꯗ ꯇꯦꯛꯁ ꯊꯥꯅꯔꯒ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯐꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦꯕ. ꯃꯥꯅ ꯇꯧꯔꯤꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ WhatsAppꯇ ꯆꯥꯔꯠ ꯊꯥꯕ ꯁꯥꯔ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏꯗꯅ. ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗꯁꯨ. ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯤꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯦꯛ ꯆꯥꯔꯠ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯦꯡ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯗ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯒꯔꯜ ꯐ꯭ꯔꯦꯟꯗ ꯑꯣꯏꯒꯦꯔꯥ ꯕꯣꯏ ꯐ꯭ꯔꯦꯟꯗ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯁꯨꯝ ꯃꯑꯣꯡꯗ ꯌꯦꯡꯊꯣꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯑꯗꯨ ꯁꯤꯒꯤꯁꯤꯗ ꯆꯪꯕꯤꯔꯣ ꯃꯌꯥꯝ. ꯑꯗꯨꯒ ꯁꯤꯗ ꯃꯃꯤꯡꯗꯣ ꯏꯕꯤꯔꯣꯕ. ꯑꯩ ꯁꯝꯅ ꯊꯣꯏꯅ ꯃꯃꯤꯡꯁꯤ ꯏꯖꯜꯂꯒꯦꯕꯀꯣ ꯍꯧꯖꯤꯛꯀꯤ. ꯑꯗꯨꯁꯦ ꯄ꯭ꯔꯣꯐꯥꯏꯜ ꯒꯦꯂꯔꯤꯗꯒꯤ ꯐꯣꯇꯣ ꯑꯃ ꯊꯝꯃꯒꯦꯕ DP ꯍꯥꯏꯐꯦꯠꯇꯪ. ꯑꯗꯣ ꯑꯩ ꯁꯤ ꯊꯝꯃꯒꯦ. ꯁꯤ ꯑꯣꯟꯂꯥꯏꯟ ꯂꯩꯍꯜꯂꯒꯦꯕ. ꯑꯗꯣ ꯁ꯭ꯇꯦꯇꯁ ꯃꯃꯤꯡꯁꯤ ꯊꯝꯃꯔꯣꯏꯒꯦ ꯑꯣꯟꯂꯥꯏꯟ ꯂꯩ. ꯑꯗꯨ ꯁꯤꯃ ꯁꯦꯞ ꯇꯧꯕꯤꯈ꯭ꯔꯣ. ꯁꯤ ꯌꯦꯡꯉꯣ ꯁꯤ ꯎꯕꯤ ꯐꯪꯉꯦꯀꯣ. ꯑꯗꯨ ꯁꯤꯗ ꯆꯪꯕꯤꯔꯣꯕ. ꯑꯗꯨꯒ ꯁꯤꯗ ꯍꯥꯏ ꯑꯅ ꯑꯗꯨꯝ ꯅꯁꯥꯅ ꯁꯤꯗ ꯊꯥꯕꯤꯔꯣ. ꯑꯗꯨ ꯃꯥꯅ ꯅꯪꯅ ꯑꯃꯨꯛ ꯁꯤꯗ ꯍꯟꯕ ꯁꯥꯔꯣ. ꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯁꯨꯝꯁꯤ ꯑꯗꯨꯝ ꯊꯥꯅꯔꯒ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯇꯧꯕ ꯌꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯦꯡꯊꯣꯛꯄ ꯌꯥꯏꯗꯅ. ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ. ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯟ ꯑꯣꯏꯅ. ꯑꯗꯨꯒ ꯃꯉꯥꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯃꯣꯖꯤꯁꯤ ꯁꯤꯗ ꯎꯕꯤꯔꯤꯁꯤꯡꯁꯤ ꯑꯦꯡꯒ꯭ꯔꯤ ꯍꯦꯞꯄꯤ ꯑꯗꯔꯁ ꯃꯌꯥꯝꯁꯤ ꯗꯥꯏꯔꯦꯛ ꯁꯤꯗ ꯑꯩꯈꯣꯏꯅ WhatsAppꯇ ꯊꯥꯕ ꯌꯥꯏꯕ. ꯁꯤꯗ ꯆꯪꯕꯤꯔ ꯑꯗꯨꯝ WhatsApp ꯑꯣꯄꯟ ꯇꯧꯔꯛꯑꯅꯦꯕ. ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ. ꯑꯗꯨꯒ ꯇꯔꯨꯛ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯍꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯊꯥꯅꯤꯡꯕ ꯇꯥꯔꯦ. ꯁꯤꯗ ꯃꯦꯁꯦꯖꯇꯨ ꯏꯕꯤꯔꯣ. ꯑꯗꯨ ꯃꯥꯏ ꯅꯝꯕꯔꯗꯨ ꯁꯤꯗ ꯅꯝꯕꯤꯔꯣ. ꯑꯗꯨ ꯁꯦꯟ ꯇꯧꯕꯤꯈ꯭ꯔꯣꯕ. ꯃꯁꯥꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯦꯕ ꯃꯦꯁꯦꯖꯇꯨ. ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯔꯨꯛ ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ. ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯇꯦꯛꯁ ꯔꯤꯄꯤꯠ ꯍꯥꯏꯁꯦ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯈ꯭ꯔꯦ. ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯦꯛꯁꯁꯤ ꯁꯥꯡꯅ ꯊꯥꯅꯤꯡꯉꯦꯕ. ꯋꯥꯍꯩ ꯑꯃꯁꯤ ꯍꯟꯖꯤꯟ ꯔꯤꯄꯤꯠ ꯇꯧꯍꯟꯅꯤꯡꯉꯦꯕ. ꯁꯝꯅ ꯑꯥꯏ ꯂꯚ ꯌꯨ. ꯑꯩꯒꯤ ꯚꯤꯚꯔꯁ ꯃꯌꯥꯝ ꯁꯤꯒꯤ ꯑꯥꯏ ꯂꯚ ꯌꯨ ꯋꯥꯍꯩꯁꯤ ꯑꯩ 100ꯔꯛꯀꯨꯝꯕ 10ꯔꯛꯀꯨꯝꯕ 10ꯂꯛꯀꯨꯝꯕ 30ꯔꯛꯀꯨꯝꯕ ꯊꯥꯅꯤꯡꯉꯦꯕ. ꯑꯗꯣ ꯑꯩ ꯁꯤꯗ ꯊꯥꯅꯤꯡꯉꯤꯕꯁꯤ 10ꯂꯛꯂ 10ꯔꯛ ꯑꯩ 10ꯂꯛꯇꯪ ꯏꯔꯒꯦꯕꯀꯣ. ꯑꯗꯨ ꯁꯤ ꯂꯥꯏꯟꯁꯨ ꯏꯍꯟꯖꯒꯦ. ꯑꯗꯨ ꯁꯤꯗ ꯔꯤꯄꯤꯠ ꯍꯥꯏꯕ ꯑꯣꯞꯁꯟꯁꯦ ꯆꯪꯕꯤꯔꯣꯕ. ꯁꯤ ꯃꯌꯥꯝꯅ ꯎꯕꯤ ꯐꯪꯒꯅꯤ. ꯑꯩꯅ 10ꯂꯛꯇꯣ ꯃꯦꯛꯁꯤꯃꯝ ꯂꯤꯃꯤꯠꯁꯤ 100 ꯐꯥꯎ ꯑꯩꯈꯣꯏ ꯏꯍꯟꯕ ꯌꯥꯏ. ꯑꯗꯨ ꯁꯤꯗ ꯀꯣꯄꯤ ꯇꯧꯔꯒ WhatsAppꯇ ꯗꯥꯏꯔꯦꯛ ꯊꯥꯔꯁꯨ ꯌꯥꯔꯦ. ꯅꯠꯇ꯭ꯔꯒ ꯁꯤꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯉꯒ WhatsAppꯇ ꯁꯦꯌꯔ ꯇꯧꯕꯗ ꯑꯗꯨꯝ ꯃꯁꯥꯅ WhatsAppꯇ ꯆꯪꯉꯛꯑꯅꯤ. ꯑꯗꯨ ꯁꯤ ꯀꯛꯊꯠꯅꯤꯡꯉꯤꯁꯤ ꯀꯛꯊꯠꯄꯤꯔꯣ. ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯔꯦꯠ ꯁꯨꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯤ. ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯑꯩꯒꯤ ꯚꯤꯚꯔꯁ ꯃꯌꯥꯝꯒꯤꯗꯃꯛꯇ. ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯈꯪꯍꯟꯕꯤꯌꯨ. ꯑꯗꯨꯒ ꯅꯤꯄꯥꯟ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯇꯦꯛꯁ ꯇꯨ ꯏꯃꯣꯖꯤ. ꯑꯩꯈꯣꯏꯅ ꯇꯦꯛꯁꯁꯤ ꯁꯝꯅ ꯍꯜꯂꯣꯁꯤ ꯑꯩꯈꯣꯏ ꯏꯃꯣꯖꯤꯁꯤꯗꯅꯦ ꯑꯗꯨꯝ ꯏꯍꯟꯕ ꯌꯥꯏꯑꯕ. ꯑꯩ ꯁꯝꯅ ꯑꯥꯏ ꯂꯚ ꯌꯨꯁꯤ ꯏꯃꯣꯖꯤꯗ ꯏꯍꯟꯒꯦꯕ. ꯑꯗꯨ 3ꯅ ꯏꯍꯟꯁꯤꯔ ꯀꯩꯒꯨꯝꯕ ꯃꯌꯦꯛꯅꯏꯍꯟꯅꯤꯡꯉꯁꯨ ꯌꯥꯔꯦꯕꯀꯣ. ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯩ 3ꯅ ꯏꯍꯜꯂꯒꯦ. ꯑꯗꯨꯒꯤꯃꯛꯇ ꯁꯤꯗ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯍꯥꯏꯁꯤꯗ ꯆꯪꯕꯤꯔꯣꯕ. ꯁꯤ ꯑꯥꯏ ꯂꯚ ꯌꯨꯁꯤ
3 ꯏꯔꯅꯦꯕ ꯏꯃꯣꯖꯤ ꯃꯑꯣꯡꯗ ꯑꯗꯨ ꯁꯤ ꯀꯣꯄꯤ ꯇꯧꯅꯤꯡꯉꯦ ꯁꯤ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯦꯌꯔ ꯇꯧꯅꯤꯡꯉꯦ ꯗꯥꯏꯔꯦꯛ ꯁꯤ WhatsApp ꯗ ꯊꯥꯅꯤꯡꯉꯦ ꯊꯥꯕꯤꯔꯣ ꯑꯇꯩ ꯃꯐꯝꯗ ꯊꯥꯅꯤꯡꯉꯅ ꯀꯣꯄꯤ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯊꯥꯕꯤꯕ ꯌꯥꯔꯅꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯥꯄꯟ ꯁꯨꯕ ꯇ꯭रिꯛ ꯑꯦꯟ ꯇꯤꯞꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯤꯒꯤ ꯁꯦꯛ ꯇꯨ ꯑꯣꯄꯟ ꯍꯥꯏꯁꯤ ꯁꯤꯁꯦ ꯁꯤ ꯑꯣꯐ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯁꯤ ꯑꯣꯟ ꯇꯧꯕꯤꯔ ꯊꯝꯃꯣꯕ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯊꯥꯡꯒꯠꯂꯒꯅ ꯁꯤ ꯕꯦꯛ ꯆꯠꯀꯦꯕ ꯑꯗꯨ ꯁꯤ ꯑꯩꯅ ꯁꯨꯝ ꯁꯤ ꯐꯣꯟꯁꯤ ꯁꯨꯝ ꯑꯣꯄꯟ ꯍꯥꯏꯗꯤ ꯍꯥꯏꯕ ꯀꯥꯟꯗꯅ ꯅꯤꯛꯄ ꯀꯥꯟꯗꯅ ꯑꯣꯄꯟ ꯇꯧꯔꯛꯀꯅꯤ WhatsAppꯁꯨ ꯑꯣꯇꯣꯃꯦꯇꯤꯛ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦꯕ ꯅꯣꯏꯁꯨ ꯍꯥꯏꯔ ꯌꯦꯡꯕꯤꯌꯣꯕ ꯅꯈꯣꯏꯒꯤꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗꯅꯦ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯌꯦꯡꯉꯣ ꯑꯩꯁꯤ ꯑꯣꯟ ꯇꯧꯔꯛꯑꯦꯀꯣ ꯃꯌꯥꯝ ꯎꯕꯤ ꯐꯪꯉꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯁꯨ ꯑꯣꯟ ꯇꯧꯔꯛꯀꯅꯦꯕ ꯁꯤꯅꯤ ꯀꯥꯟꯅꯕ ꯃꯥꯄꯟ ꯁꯨꯕ ꯇ꯭रिꯛ ꯑꯦꯟ ꯇꯤꯞꯁ ꯑꯗꯨꯒ 10 ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯦꯂꯔꯤꯁꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯏꯕ ꯑꯩꯈꯣꯏꯅ ꯒꯦꯂꯔꯤꯒꯤ ꯌꯥꯎꯕ ꯄꯨꯝꯅꯃꯛ ꯁꯤꯗꯩ ꯎꯕꯤ ꯐꯪꯒꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤ 10 ꯁꯨꯕ ꯇ꯭रिꯛ ꯑꯦꯟ ꯇꯤꯞꯁ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯈꯪꯍꯟꯖꯈꯤꯕ ꯇ꯭रिꯛ ꯑꯦꯟ ꯇꯤꯞꯁ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯌꯥꯝꯅꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯃꯇꯨꯡꯁꯨ ꯁꯨꯝꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯇ꯭रिꯛ ꯑꯦꯟ ꯇꯤꯞꯁ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯃꯈꯥꯗ ꯄꯤꯔꯤꯕ ꯆꯦꯅꯦꯜꯁꯤꯡꯗꯨꯁꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯆꯪꯉꯒ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯂꯤꯡꯛꯗꯨꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯒꯦ ꯃꯌꯥꯝꯅ ꯑꯗꯨ ꯆꯪꯉꯒ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯍꯥꯏꯕꯗꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ